Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak maru headline. Total shutdown ki khongjang asi su mafam kaya da pak sana chatakre khumal lampak da purup kaya ni yushin na saru yaduna wakat mi pampang thokre. Total shutdown ni rebastu government employees sing office kanaba chief secretary na akan order thokre. Kosem na lauba job exam ki fal lau thokre apuma maheri ki chada 92.23 ki chang da pass thokre. Pau sandana pijari. Total shutdown ki khongjang asi su mafam kaya da pak sana chathakre khomal lampak da purup kaya gi miyushin na saru yaduna wakat mi pampang thokre. Tronglaobi mihata January besing faduna matik chaba jerak pigadabani amasung Thoudok adugi justice phangangadabani haina ngasi su mafam kaya da pak sana total shutdown ki khongjang sangsingkhre. Mapung oina Imphal airport lambi gi mafam kaya da yamlaba ima eval sing thoraktuna lambi da uwa phajinduna khongjang chiksingkhre. Yaripok maike gi oina su mihat asiga mari lenena tongan ba community singi oiba mifam pangthokre. Imphal gi khumal lampak da Tronglaobi mihar amasung Imphal ukhul lambi gi TM kasom da kukila lauba singna Imphal gi ukhul tamna chatkiba tangkhul naga ani nongmaina kaptuna tamthina hatkiba khaya amana asok apanang hankiba Thoudok adubu yaningdabu phongdotuna tongan ba phurup sing yauna wakan mi pham chatakre. Tronglaobi mi hatki mayokta kokhiba total shutdown khongjang ngasi nini chanba numita su Imphal yauna tampagi tongan ba district singda lairiba kaithel amasung dukan sing thonglona khi lambi da tangai fadaba ana ayek natana gari sing chena kidre ngarang dagi ngasi ni hena total shutdown gi khongjang asi mafam kaya da pak sana chathakhibuga loinana miyamna lambi sorok ta thoklaktuna atat ong sing thingki khongjang da public property amang ata tohan bidanaba appeal tawrakni. Tronglaobi mihata chenaba sing faduna cherak pigadabani haiba demand tawraduna ngarang uripok maike da changsin khiba miyamgi khongjang manungda public property kaya amang ata thogalamle hari khongjang changsin khiba singna traffic signal amasung traffic island yauna lambi da laiba public property kaya amang ata thogalamki khongjang changsin ba matamda asigumba mathong chadaba asina miyamna pamliba pandam adu phangba ngamgi dawra haina mari leba singna wahang halakli. Khongjang changsinbada public property amang ata thokhanbagi thawong asina miyamda hena khudong chadaba pinabagi maram ama oire matungdadi miyamgi mangjagdaba thawong sing tawbiganu democratic oiba mongda hingsa yaudaba khongjang changsinbiyo haina appeal tawrakni. Amaromda Tronglaobi mihat kamari lenanang arang kokomina sinuna koirengai maikeda chatkhiba peace rally da luang sambam amadi khabamlam khaida police ka mungnarakpadagi tear gas kapada miwe kaya asokapa nangkhre khongjang kun hena security force na fakhre hari. Total shutdown lirabastu government employees sing office kanaba chief secretary na akanba order thokre. Tronglaobi mihat ki mayokta miyamna akanba total shutdown gi khongjang silabasu government employees sing sungsoi soidana office karakadabani office karakdaba singi mathakta chap chaba action logani haina manipulanga ki chief secretary Punit Kumar Goyal na order thoktuna khangankre. Chief Secretary na thokiba athuba order amaki matung ena administrative secretary sing amasung head of department sing da tongan ma group sing na bangi khongjang changsin ba natraga apan ara kaya pirabasu subordinate office yauna makhoi gi mari lenaba office sing shungshoi shoidana attend tawnaba akan ba directive pikhrei. District singi leriba district commissioner sing nasu makhoi gi district sing da leriba government employees sing sungsoi soidana function tawhanaba amasung employees singi attendance check tawgadabani loinana attendance singi report adu mari lenaba department sing da support tawnaba khangangkhrai. Government order asigi mayokta kanagomba employees sing na mari lenaba authority dagi mangjongna ayaba loba tawdana office karak tabatarabadi departmental proceeding lokhatkani. Government administration da hena smooth oina function tawba yanabagidamagta employees singna cooperation pigadabani haibegi akanba warning kaya su yauri hari panba yabadi Tronglaobi mi hatki mayokta hojik chathariba total shutdown asina maram oiraga protesters singna lambi sorokta tholaktuna bangi khongjang changsin bana maram oiraga hojik asi miyam chathok chasin tawbada hena khudong chadaba phibam kaya mayoknaribani mihat mipunda chenaba sing fana bahonabada matam changani hana CM na phongdorakli. Tronglaobi da angang ani bom pokhai henduna hatkiba Thoudok ta chenaba sing khudakta faduna puthokpa yaba nate CCTV footage lehobasu natabana fana bahonabada matam changani Thoudok adubu NIA da thiganaba sinakrabani achumba while fangani haina chief minister Yumnam Khemchana phongdokhrei wafam adu ngasi
Khurai Chingangbam Mandopta Kumsing Lising Amaga Chamapan Nifuhumde Thokiba Malemge Anisuba Lanjau Ningshinuna Pangtopa Commemoration of Khurai Chingangbam Haiba Thoramda Fangdokibani Anisuba Malemge Lanjaugi Matamda Khurai da Sajibu Purnimagi Laisol Thoram Pangthoklingai Matamda Japan na Nongtaktagi Bomb Thadaratuna Micham Cham Hena Sihan Kiba Thodopu Nishingbani Imphal East ki Khurai Thangjam Laikai Community Hall da Pangthokiba Marfu Humdu Shuba Japan aerial bombing Ningsing Thoram Aduda Chief Minister na Luchingduna Laikhidrabe Singi Mafamda Haikat Laikat Tamduna Ika Khumnaba Utpaga Loinana Awaba Sufongdoki Khurai Thangjam Laikai Community Hall gi campus ta Nauna Saba Laikhidrabe Singi Ningsing Yumbi Amasung Chief Minister na Maikhum Hangdoki Tronglaobi Thoudok Niada da Sinaba Waroisi Purakpa Ngamloi terrorist singi mathakta surgical strike Tougadbni haina Khaidem mani na phongdokrai Tronglaobi Thoudok Niada da Sinaba Waroisi Purakpa Ngamloi terrorist sing adugi mathakta surgical strike Tougadbni haina senior advocate Khaidem mani na phongdorakli Tha asgi taret ki ayuk anganbada Bisnupur district ki Moirang police station ki manung chenba Tronglaobi awang lekai da kuki military jingnaba singna bongi attack chatharaktuna tha manga khakta ngairiba nupi macha amaga chahi manga khakta ngairiba nupa macha amaga hatkiba loinana apupi mama na tamthina sogan kiba amadi Thoudok adu yaning da phongdoktuna CRPF ki camp da changsiluba matamda nongmai kapthorakpadagi mioi ahum sikiba Thoudok adu lengakna NIA da sinakre hana leithokpana isu asigi Waroisi Purakpa Ngamloi Bomb attack Chatharakliba terrorist sing adugi mathakta mass combing operation tawbaga loinana makhoi gi mathakta surgical strike chathaduna terrorist sing adu Pharaga chap chaba logi oiba action lokhalaba matam khaktada Manipur miyamna changsiliba khongjang asi lepkani haina senior advocate Khaidem mani na phongdokrai Wafam asi Tronglaobi gi lebak thiba Thoudok amadi Ukhrul district ta kuki military jingnaba singna attack chatharaktuna tangkhol micham ani hatkiba Thoudok adubu yaningdaba phongdoktuna ngasi All Manipur Bar Association amadi High Court Bar Association of Manipur na Uripok Cherap Court Complex chathakiba wakat mifam amada saru yaraduna Khaidem mani na phongdokibani Singhat SG MLA na Thoudam pugadabani hari Thoudok ki amadi tangkhol naga anigi marakta hojik thokliba irang asi lakliba numit khrani asida chawthorakpaga lonina masigi safu Ukhrul district ki wangmalana sandrokpa yai haina Zo Organization for Intelligence and Special Operation Zofi Sona thadorpa chirolamana hari hojik oirakliba phibam asi yenglaga zomi singi church body jo individual civil society organization amasung ajai loop singna jomi ama oibagi saktak che natraga murilindaba che sangsing mayek singna thamnaba khanghanbaga loinana nakalani gi ungkhanaba asida atamnana amadi nakoinana saru yadanabastu Zofi Sogi director Samte Jongkhan Khwal Jonang asi thadorpa cholamana khangalakti loinana cherol aduna makhatara aduna hai jo natraga jo phurup ki mioi amata koki nate maram aduna zomi singbu karigumba phibam amatada amana target tawridabani masigi mathakta kuki underground group amatana zomi singi mathakta tax loba sel khaiba natraga jo khul singdagi volunteer recruit toba yaroi hana marilina basingda khangalakti Kosemna loba class top ki exam gi fall lauthokre apuma mahiroi gi chada 92.23 ki changda pass tawkre Council of Higher Secondary Education Manipur loba class 12 exam gi fall ngasi lauthokre exam asida puna mahiroi 31,259 thabagi manungda chada 92.23 ki changda mahiroi 28,829 pass tawre exam asigi pass tawbagi percentage asi hogiba chahi singi yengnabada kharamakhaidi hanthari 2024 da pass tawkiba mahiroi gi chang asi chada 97.63 aduga 2025 tana chada 94 gi chang da pass tawki exam asida science ki oina comet school changanga gi mahiroi takhelambam kalpana na subject manga da letter chatuna apunma mark 490 amasung comprehensive concept school sangai progi mahiroi yuhen longjamsu subject manga da letter chatuna apunma mark 490 fangduna punna first position tamina krai art stream da enlightened knowledge higher secondary school sanga phamgi mahiroi sarang them aing bichanuna subject tarukta letter chatuna apunma mark 470 fangduna first position amadi commerce stream da CC higher secondary school gi mahiroi thoihenba thongamna subject manga da letter chatuna apunma mark 454 fangduna first position takrai
Kuki terrorist singna tangkul furuk ki miyoi ani hatkibagi Thoudok emsu na taraina laude haina phongdorakli. Yamna tamthiba laibak thiba Thoudok ama oriba haukiba April 19 da Imphal digi ukhul tamna chatkibagi lambida kuki khutlai paiba narco terrorist singna landa sinduna tangkul furuk ki miyoi ani punsi pikhamna khiba asi emsu na hakchina lobaga loinana thawong asi taraina laude hari. EMSU की Information and Publicity Secretary Serto Riang Nayar Kom na Thoudok Pachol mana haribana hauki bachahi lisingani kolomdogi me ahumdagi haurak liba lal asi lamdam asida nongma kangdana jangsil leba mitop sing maru oina kuki narco terrorist singna maite purup to onsinduna micham miyam kaya hatpadigi hendoktuna mayum makai fawatum na mai thadok pikrai ngasi di lamdam asi yalhomi shingbu masagi pongna pham lamdam dagi muthanaba phongna changsilapagi lalongni habisi nongmanongmagi mayek senglakle lebaga sigi mapi mapa oribis singna ngasi lamdam asida kuki narco terrorist singna logi wangmada yalhomi singi matakta chatharakli balal asi khudak tale phanduna lamhen tu henba sing asi logi oiba thabak paikhat hogana fagani ngasi lamdam asida thorakliba central force sing asi micham yamgi punsi ngak shena balak libra natraga lamdam asigi yalhomi shing muthana ba honaribra kurki narco terrorist sing asina phongna amati lona mating pangsin balak libra haibasi miyamgi achawa wahang ama oirakli matam chan lenga asigi mapi mapa oribis singna thabak paikhat haudrabadi miyamgi asawba asi khangwa ngambagi wangwada lakrabadi manipur khanghaudana lilakpa yai habigi cheksing waro thamdi hari Manipur miyam ngak senba ngamdraba Central Forcing hanbikro haina Manipur imana phongdokrai. Manipur da kuki terrorist sing ngak naba Central Forcing lising marfu maudra rom tharak labasu kuki terrorist sing bu ngak senba ngamdrai Central Forcing asina micham miyam ngak senba ngamdrabanina makhoi Manipur thadulaga mayum da hankro Manipur da palibat lengak sing amasung national gi political party khudimak pusu Manipur imana yaning da phongdokli hari Lup asigi media ko convener Sorok Khaidem Santi Kumar na Thoudok khiba chirolamana haribana Manipur da leriba regional party kangbu singnesu Manipur gi chakho thorang amadi lengak paiba yai haina Manipur imagi chirol asina khanghali Manipur da CSO singna changsin ba khongjang su apunba looting amagi makhada changsin bina nabasu appeal tawri Amaromda kuki terrorist singna Tronglaobi da bom kapsinduna angang ani hatkiba amasung pendraba miyamna CRPF camp to thomjinduna na khoi leina angang ani sihan khibigi Thoudok adu lup asina akan mamongda condemn tawi Tronglaobi Thoudok adu Central Force na khangde habi yaroi amaromda Thoudok asigi matung tarakpada April 19 da Imphal ukhul lambi da kuki terrorist singna tangkhul micham singda ambush tawduna tangkhul gi miyoi ani hatkibigi thawong adu busu condemn tawi loinana April 3 da CRPF na kapthorakpa nomai maruna panbadigi lekhidraba miyoi ahum yauna soktuna rims amasung ras medicity da laikana ribasingsu Manipur imagi timna khongchat pangthoktuna acha athak piduna pungning thawakrai Arubada maruba pau amuka na pizari Total shutdown gi khongjang asi su mafam kaya da pak sana chatakrai kumalampak da phuruk kaya gi musing na saruk yaduna wakat ni pangthokkrai Total shutdown lerbasu government employees sing office kanaba chief secretary na akan order thokrai Kosem na loba job exam gi fall out thokrai apunma mahiru gi chada 92.23 gi changda pass thokrai Matang asida loyalam E-PAO na namitangi pau bibel lezare tabili bakutimapu amuka hina kurumjani